ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ. ꯉꯁꯤ ꯑꯃꯨꯛ ꯂꯧꯕꯤꯔꯁꯤ ꯑꯔꯣꯟꯕ ꯈꯣꯟꯖꯦꯜ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯅꯦꯟꯁꯤ ꯊꯕꯛ ꯆꯠꯂꯨꯕ ꯍꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯝꯃꯤ. ꯂꯩꯍꯥꯎ ꯅꯦꯟꯁꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ, "ꯅꯪꯕꯨ ꯊꯕꯛ ꯑꯗꯨ ꯋꯥꯗꯕ꯭ꯔꯣ? ꯑꯗꯨ ꯅꯠꯇꯕ ꯑꯇꯩ ꯑꯇꯣꯞꯄ ꯑꯣꯏꯅ ꯇꯧꯔꯁꯤꯗꯅ." ꯅꯦꯟꯁꯤ: "ꯑꯕꯣꯛ, ꯀꯩꯁꯨ ꯋꯥꯗꯤꯌꯦ. ꯊꯕꯛ ꯑꯇꯩ ꯑꯇꯣꯞꯄ ꯇꯧꯕ ꯍꯥꯏꯕꯁꯦ ꯄꯥꯛ ꯍꯦꯛꯇ ꯇꯧꯕ ꯌꯥꯄꯣꯟꯇꯤꯌꯦ." "ꯍꯣꯏꯅꯦ, ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ." ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯁꯨ ꯆꯪꯂꯛꯏ. ꯖꯦꯝꯁ ꯂꯥꯛꯄ ꯎꯕꯗꯨꯗ ꯅꯦꯟꯁꯤ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯒꯦ ꯇꯧꯏ. "ꯑꯣꯏ, ꯅꯪ ꯉꯥꯏꯈꯣ, ꯁꯤꯗ ꯂꯥꯛꯀꯣ." "ꯀꯩ ꯍꯥꯏꯒꯦꯗ ꯖꯦꯝꯁ?" "ꯅꯪ ꯉꯁꯥꯏ ꯇꯧꯕꯗꯣ ꯌꯨꯝꯁꯤꯒꯤ ꯃꯤ ꯀꯅꯥꯝꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ. ꯍꯦꯛ ꯍꯥꯏꯗꯣꯛꯂꯕ ꯅꯪ ꯑꯗꯨꯝ ꯁꯤꯔꯦ ꯈꯪꯉꯨ." "ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯗꯣꯛꯂꯗꯤ ꯀꯝꯗꯧꯕ?" "ꯅꯪ ꯑꯗꯨꯝ ꯁꯤꯔꯦꯗꯅ." "ꯁꯤꯔꯒꯦꯁꯦ, ꯍꯥꯠꯇꯣꯛꯄꯤꯔꯣꯁꯦ." "ꯃꯁꯤ ꯁꯩꯗꯥꯡꯕꯤꯁꯦ ꯃꯆꯤꯟ ꯌꯥꯝꯅ ꯈꯨꯝꯃꯤꯅꯦ." "ꯑꯩꯅ ꯁꯩꯗꯥꯡꯕꯤ ꯑꯣꯏꯔꯕꯁꯨ ꯑꯩꯗꯤ ꯅꯪꯒꯨꯝꯅ ꯉꯥꯎꯁꯤꯟꯅꯗꯦ." "ꯁꯤꯅꯤꯅꯦ ꯅꯨꯄꯥ ꯊꯣꯛꯄ ꯍꯥꯏꯕꯗꯣ." "ꯃꯥꯜꯂꯦ, ꯅꯁꯛꯇꯨꯒ ꯆꯨꯝ ꯍꯦꯛ ꯃꯥꯜꯂꯦꯗꯅ." "ꯅꯪꯗꯤ ꯐꯖꯔꯦꯍꯦ, ꯅꯁꯛꯇꯨꯒ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯀꯔꯦꯝꯅꯅ ꯅꯦꯟꯁꯤꯗ ꯅꯣꯛꯁꯤꯜꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ. ꯅꯦꯟꯁꯤ ꯌꯥꯝꯅ ꯁꯥꯎꯅ ꯆꯠꯈ꯭ꯔꯤꯕ ꯖꯦꯝꯁꯇ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯖꯦꯝꯁ: "ꯏꯃꯥ, ꯑꯩ ꯀꯣꯂꯦꯖ ꯆꯠꯀꯦ. ꯄꯩꯁꯥ ꯈꯔ ꯄꯤꯔꯛꯑꯣ." "ꯏꯕꯦꯆꯥ." "ꯂꯩꯇꯦ, ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅꯣ? ꯅꯪ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯂꯤꯕꯗꯣ ꯐꯖꯅ ꯇꯝꯒꯦ ꯈꯟꯗꯦ. ꯄꯩꯁꯥ, ꯀꯔꯤꯒꯤ ꯄꯩꯁꯥꯅꯣ? ꯒꯥꯔꯤ ꯂꯩꯌꯣꯅ ꯑꯃꯨꯛ ꯂꯩꯔꯦꯗꯅ." "ꯑꯁ, ꯑꯩꯈꯣই ꯃꯥꯒꯤ ꯏꯁꯧꯁꯤꯗꯤꯕ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ." "ꯍꯤꯡꯆꯥꯕꯤ ꯑꯩꯕꯨꯅꯦ, ꯅꯃꯥ ꯑꯣꯏꯅ ꯐꯪꯖꯔꯤꯕꯁꯦ ꯅꯔꯥꯏꯕꯛꯇꯣ ꯊꯝꯕꯥꯜ ꯁꯥꯠꯂꯕꯅꯤ." "ꯑꯁ, ꯏꯃꯥ, ꯄꯤꯔꯝꯃꯣꯕ." "ꯂꯩꯇꯦ ꯍꯥꯏꯕꯅꯤꯀꯣ." ꯏꯕꯦꯆꯥ ꯏꯃꯨꯡꯗ ꯉꯥꯡꯗꯨꯅ ꯆꯪꯈ꯭ꯔꯦ. ꯅꯦꯟꯁꯤ ꯊꯕꯛ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯅꯤ. ꯖꯦꯝꯁ ꯂꯩꯔꯝꯕ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ. "ꯑꯣꯏ, ꯁꯛꯊꯤꯕꯤ, ꯀꯩ ꯌꯦꯡꯂꯤꯅꯣ?" ꯅꯦꯟꯁꯤꯅ: "ꯆꯨꯝ ꯑꯃ ꯂꯩꯔꯦꯅ ꯌꯦꯡꯂꯤꯕ." ꯖꯦꯝꯁ: "ꯍꯥ? ꯀꯗꯥꯏꯅꯣ ꯆꯨꯝꯕꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯏꯆꯣꯡ ꯆꯣꯡꯉꯤ. ꯅꯦꯟꯁꯤ ꯖꯦꯝꯁꯄꯨ ꯎꯕꯗ ꯁꯥꯎꯅꯤꯡꯂꯝꯕꯅꯤ, ꯑꯗꯨꯕꯨ ꯖꯦꯝꯁꯀꯤ ꯃꯇꯧꯗꯨ ꯎꯕꯗ ꯀꯟꯅ ꯅꯣꯛꯂꯝꯃꯤ. ꯖꯦꯝꯁ ꯆꯣꯡꯕꯁꯨ ꯂꯦꯞꯂꯒ, "ꯁꯛꯊꯤꯕꯤ, ꯀꯔꯤꯒꯤ ꯅꯣꯛꯂꯤꯅꯣ?" "ꯅꯪꯁꯦ ꯌꯥꯝꯅ ꯄꯪꯕ ꯑꯗꯨꯒꯤ." "ꯑꯩꯕꯨ ꯄꯪꯉꯤ ꯀꯥꯏꯅ, ꯐꯩ ꯅꯪ." "ꯀꯩꯗꯧꯗꯣꯏꯕ?" "ꯀꯩꯁꯨ ꯇꯧꯔꯣꯏ. ꯑꯗꯨ ꯁꯛꯊꯤꯕꯤ, ꯄꯩꯁꯥꯒ ꯂꯩꯕ꯭ꯔꯣ? ꯈꯤꯇ ꯄꯨꯖꯒꯦ." "ꯀꯩꯒꯤꯅꯣ?" "ꯀꯣꯂꯦꯖꯇ ꯄꯨꯒꯦ ꯇꯧꯕꯅꯦꯕ." ꯅꯦꯟꯁꯤ ꯄꯤꯁꯨꯝ ꯍꯥꯏꯐꯦꯠ ꯁꯨꯛꯂꯒ, "ꯅꯍꯥꯟꯒꯤ ꯑꯩꯒꯤ ꯄꯩꯁꯥ 5,000ꯗꯣ ꯑꯗꯨ ꯍꯥꯟꯅ ꯁꯤꯡꯂꯛꯈꯣ, ꯑꯗꯨꯒ ꯄꯤꯒꯦ." "ꯂꯩꯔꯗꯤ ꯄꯤꯔꯣꯏꯗ꯭ꯔꯣ? ꯂꯩꯇꯕꯩꯅꯤ." "ꯌꯥꯔꯦ, ꯍꯟꯗꯣꯛꯑꯁꯦ, ꯑꯩ ꯆꯠꯂꯒꯦ." "ꯄꯤꯔꯝꯃꯨꯗ." ꯂꯩꯇꯦ, ꯑꯩ ꯄꯩꯁꯥꯒ ꯂꯩꯇꯦ." "ꯐꯔꯦ ꯑꯗꯨꯗꯤ." ꯅꯦꯟꯁꯤ ꯃꯥꯒꯤ ꯒꯥꯔꯤꯗꯣ ꯊꯧꯒꯦ ꯇꯧꯕꯗ ꯒꯥꯔꯤꯒꯤ ꯁꯣ ꯑꯗꯨ ꯌꯥꯎꯔꯝꯗ꯭ꯔꯦ. ꯅꯦꯟꯁꯤꯅ: "ꯑꯌꯥ, ꯒꯥꯔꯤ ꯁꯣ ꯌꯥꯎꯔꯝꯗ꯭ꯔꯦ." ꯖꯦꯝꯁꯅ ꯑꯃꯨꯛ: "ꯑꯩꯗꯤ ꯈꯪꯗꯦꯀꯣ." "ꯅꯪꯅ ꯂꯧꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤꯌꯦ. ꯀꯗꯥꯏ? ꯄꯤꯔꯛꯑꯣ, ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕ." "ꯄꯤꯔꯣꯏ. ꯒꯥꯔꯤ ꯁꯣ ꯄꯥꯝꯂꯗꯤ ꯄꯩꯁꯥ ꯍꯥꯟꯅ ꯄꯤꯔꯛꯑꯣ." "ꯑꯩ ꯄꯩꯁꯥ ꯂꯩꯇꯦ ꯍꯥꯏꯕꯅꯦ." "ꯑꯗꯨꯗꯤ ꯄꯤꯔꯣꯏ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯣꯗꯨ ꯄꯨꯗꯨꯅ ꯆꯦꯟꯈ꯭ꯔꯦ. ꯅꯦꯟꯁꯤ ꯖꯦꯝꯁꯄꯨ ꯀꯣꯏꯇꯥꯟ ꯇꯥꯟꯅꯩ. ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯗꯩ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯁꯤꯜꯂꯤ. ꯖꯦꯝꯁ ꯅꯦꯟꯁꯤꯅ ꯄꯨꯈ꯭ꯔꯤꯗ ꯇꯥꯁꯤꯟꯈꯤꯕꯗꯨ ꯎꯕꯗ ꯋꯥꯟꯊꯩꯒꯩ ꯅꯣꯛꯂꯝꯃꯤ. ꯅꯦꯟꯁꯤ: "ꯍꯦ, ꯉꯥꯏꯈꯣ, ꯅꯪ ꯈꯪꯂꯤꯕ ꯂꯣꯏꯅ ꯆꯣꯠꯂꯦꯕꯁꯦ, ꯁꯣꯝꯗ ꯊꯕꯛꯅ ꯊꯦꯡꯂꯀꯥꯟꯁꯤꯗ." "ꯀꯂꯛ ꯄꯦꯜꯂꯤ. ꯀꯗꯥꯏ? ꯅꯈꯨꯠꯇꯨ ꯄꯤꯔꯛꯑꯣ. ꯅꯨꯡꯉꯥꯏꯇ꯭ꯔꯦ, ꯆꯤꯡꯈꯠꯄꯤꯔꯒꯦ." ꯅꯦꯟꯁꯤ ꯋꯥꯈꯜ ꯑꯃ ꯇꯧꯗꯨꯅ ꯖꯦꯝꯁꯇ ꯃꯈꯨꯠꯇꯨ ꯄꯤꯔꯝꯃꯤ. ꯖꯦꯝꯁꯁꯨ ꯅꯣꯛꯇꯅ ꯅꯦꯟꯁꯤꯒꯤ ꯈꯨꯠꯇꯣ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯀꯦ ꯇꯧꯕꯗ ꯅꯦꯟꯁꯤꯅ ꯖꯦꯝꯁꯄꯨ ꯏꯁꯤꯡꯗ ꯆꯤꯡꯊꯗꯨꯅ ꯆꯣꯠꯍꯜꯂꯝꯃꯤ.
ꯑꯦ ꯀꯩꯅꯣ ꯉꯥꯎꯕ꯭ꯔꯣ ꯅꯪꯕꯣ? ꯅꯦꯟꯁꯤꯁꯨ ꯋꯥꯟꯊꯒꯩ ꯅꯣꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯅꯪꯁꯨ? ꯀꯂꯛ ꯄꯦꯜꯂꯤ꯫ ꯖꯦꯝꯁ ꯅꯦꯟꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯅꯦꯟꯁꯤ ꯑꯃꯨꯛꯁꯨ ꯄꯥꯈꯠꯂꯝꯃꯤ꯫ ꯖꯦꯝꯁ ꯅꯦꯟꯁꯤꯅ ꯄꯥꯈꯠꯄ ꯑꯗꯨ ꯎꯕꯗ ꯇꯤꯡꯈꯠꯇꯅ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯅꯦꯟꯁꯤꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯖꯦꯝꯁꯀꯤ ꯃꯈꯨꯠꯇꯒꯤ ꯒꯥꯔꯤ ꯁꯣ ꯑꯗꯨ ꯃꯨꯜꯂꯝꯃꯤ ꯑꯗꯨꯒ ꯃꯊꯛꯇ ꯆꯦꯟꯈꯠꯈ꯭ꯔꯦ꯫ ꯑꯣꯏ ꯉꯥꯏꯈꯣ ꯅꯪ ꯉꯥꯏꯈꯣ ꯍꯥꯏꯕꯅꯦ! ꯅꯦꯟꯁꯤ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯁꯨꯒꯠꯂꯒ ꯌꯦꯡꯂꯝꯃꯤ꯫ ꯖꯦꯝꯁ ꯃꯊꯟꯇ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯈꯩ ꯂꯦꯞꯄꯒ ꯂꯩꯍꯧꯏ꯫ ꯅꯦꯟꯁꯤ ꯋꯥꯈꯜ ꯈꯟꯊꯔꯨꯔꯒ ꯖꯦꯝꯁꯅ ꯃꯉꯣꯟꯗ ꯄꯩꯁꯥ ꯄꯤꯌꯨ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯖꯦꯝꯁꯀꯤ ꯒꯥꯔꯤ ꯃꯊꯛꯇ ꯂꯨꯄꯥ 2,000 ꯆꯞꯄꯤ ꯑꯃ ꯊꯝꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯖꯦꯝꯁ ꯏꯁꯤꯡꯗꯒꯤ ꯏꯆꯣꯠ ꯆꯣꯠꯈꯩ ꯀꯥꯈꯠꯂꯛꯏ꯫ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯅꯨꯄꯤ ꯃꯥꯅ ꯂꯥꯏꯅ ꯂꯥꯛꯆꯈꯤꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯣꯡꯈꯠꯂꯛꯄꯗ ꯂꯥꯞꯇꯛꯅ ꯃꯥꯒꯤ ꯒꯥꯔꯤ ꯃꯊꯛꯇ ꯊꯅꯝꯂꯤꯕ ꯄꯩꯁꯥ ꯑꯗꯨ ꯎꯔꯦ꯫ ꯊꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯁꯤꯗꯤ ꯄꯩꯁꯥꯅꯤꯅꯦ, ꯀꯅꯥꯅ ꯊꯝꯂꯤꯖꯥꯠꯅꯣ? ꯃꯗꯨꯒꯤ ꯁꯛꯊꯤꯕꯤꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯏꯕꯦꯆꯥ, ꯍꯩꯃꯥ ꯀꯩꯗꯧꯔꯦ ꯑꯃꯨꯛ ꯂꯣꯏꯅ ꯆꯣꯠꯂꯤꯗꯨꯅ? ꯄꯨꯈ꯭ꯔꯤꯗ ꯏꯔꯣꯏꯕ ꯁꯥꯟꯅꯔꯨꯕ꯫ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯣꯏ ꯏꯃꯥ, ꯑꯩ ꯉꯥꯎꯔꯦ꯫ ꯀꯣꯂꯦꯖꯇꯅꯤ꯫ ꯂꯤꯂꯤ, ꯒ꯭ꯔꯦꯁ, ꯗꯥ ꯖꯦꯝꯁꯇꯨꯕꯨ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯁꯣꯝꯗ ꯃꯣꯏꯒꯤ ꯁꯥꯏꯅ ꯍꯪꯕꯗ ꯁꯤꯗꯣꯔꯦꯃꯤ꯫ ꯃꯣꯏ ꯁꯥꯏ ꯍꯥꯏꯗꯤ ꯑꯃ ꯄꯛꯇꯕꯤꯗꯨꯔꯣ? ꯍꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯅꯨ ꯅꯪꯁꯨ꯫ ꯍꯥꯏꯅꯔꯤꯉꯩꯗꯨꯗ ꯁꯣꯐꯤꯌꯥ ꯂꯥꯛꯂꯝꯃꯤ꯫ ꯒ꯭ꯔꯦꯁꯅ, ꯂꯥꯛꯑꯦ ꯇꯨ, ꯁꯤꯒꯤ ꯄꯛꯇꯕꯤꯁꯦ ꯇꯞ ꯇꯥꯏꯈꯩ ꯀꯦꯁꯤꯜꯂꯒ ꯌꯦꯡꯅꯤꯡꯗꯕꯅ꯫ ꯁꯣꯐꯤꯌꯥ, ꯍꯥꯏ, ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯂꯥꯛꯄ? ꯑꯃꯗꯨ ꯂꯥꯛꯈ꯭ꯔꯕꯣ? ꯒ꯭ꯔꯦꯁꯅ, ꯀꯅꯥꯅꯣ? ꯁꯣꯐꯤꯌꯥꯅ ꯈꯨꯝꯂꯛꯏ, ꯗꯥ ꯖꯦꯝꯁꯇꯣ, ꯃꯥꯗꯤ ꯉꯁꯤ ꯂꯥꯛꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯁꯣꯐꯤꯌꯥ, ꯑꯁ, ꯕꯤꯠꯀ ꯌꯥꯎꯗꯦꯍꯦ꯫ ꯕꯤꯠ ꯌꯥꯎꯗ꯭ꯔꯗꯤ ꯅꯌꯨꯝꯗ ꯍꯟꯈ꯭ꯔꯣ꯫ ꯂꯤꯂꯤꯅ, ꯑꯁ ꯌꯥꯔꯦ ꯕꯥ, ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯀ꯭ꯂꯥꯁꯁꯨ ꯊꯦꯡꯉꯤ꯫ ꯑꯩ ꯀ꯭ꯂꯥꯁ ꯃꯤꯁ ꯇꯧꯕ ꯌꯥꯗꯦꯀꯣ, ꯑꯩꯈꯣꯏ ꯕꯕꯥꯗꯣ ꯌꯥꯝꯅ ꯁꯥꯎꯒꯠꯂꯦꯕ꯫ ꯁꯣꯐꯤꯌꯥ, ꯑꯁ, ꯑꯩꯗꯤ ꯀ꯭ꯂꯥꯁꯇ ꯃꯥ ꯌꯥꯎꯗꯅ ꯐꯝꯃꯨꯗꯣꯏꯁꯦ ꯑꯗꯨ ꯈꯟꯕꯗ ꯀꯞꯄꯨ ꯀꯞꯅꯤꯡꯉꯤ꯫ ꯒ꯭ꯔꯦꯁꯅ ꯑꯃꯨꯛ, ꯅꯪꯗꯤ ꯁꯤꯗ ꯑꯗꯨꯝ ꯀꯞꯍꯧꯔꯣ, ꯂꯥꯛꯑꯣ ꯂꯤꯂꯤ, ꯆꯠꯂꯁꯦ ꯏꯕꯥꯅꯤ꯫ ꯒ꯭ꯔꯦꯁꯅ ꯂꯤꯂꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯁꯣꯐꯤꯌꯥ, ꯉꯥꯏꯈꯣ, ꯏꯊꯟꯇ ꯂꯩꯕ ꯇꯜꯂꯦ, ꯑꯩꯁꯨ ꯂꯥꯛꯀꯦꯕ꯫ ꯈꯪꯍꯧꯗꯅ ꯒꯥꯔꯤ ꯃꯆꯥ ꯑꯃꯅ ꯂꯤꯂꯤꯗ ꯊꯦꯡꯒꯦ ꯇꯧꯔꯝꯃꯤ꯫ ꯏꯃꯥ, ꯁꯤꯔꯦ! ꯂꯤꯂꯤ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯒ꯭ꯔꯦꯁ, ꯍꯩꯃꯥ, ꯁꯣꯛꯄ꯭ꯔꯁꯦ, ꯇꯞꯅ ꯍꯧꯒꯠꯂꯛꯑꯣ꯫ ꯅꯤꯡꯊꯦꯝ ꯒꯥꯔꯤꯗꯒꯤ ꯐꯠ ꯀꯨꯝꯊꯗꯨꯅ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯁꯣꯛꯄ꯭ꯔꯣ? ꯑꯩ ꯁꯣꯏꯈꯤꯕꯅꯤ꯫ ꯒ꯭ꯔꯦꯁꯅ, ꯃꯤꯕꯨ ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯔꯒ ꯍꯦꯛꯇ ꯌꯥꯕ꯭ꯔꯥ? ꯅꯪꯁꯨ ꯐꯨꯒꯦ, ꯑꯗꯨꯒ ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯒꯦ, ꯌꯥꯅꯤꯡꯕ꯭ꯔꯥ ꯌꯦꯡꯉꯣ꯫ ꯂꯤꯂꯤ, ꯑꯁ ꯌꯥꯔꯤꯕ ꯒ꯭ꯔꯦꯁ, ꯑꯩ ꯀꯩꯁꯨ ꯇꯧꯗꯦ ꯃꯤ, ꯁꯣꯏꯈꯤꯕꯅꯦ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯑꯗꯨ ꯑꯣꯏꯔꯁꯨ, ꯂꯤꯂꯤꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯁꯥꯎ ꯌꯥꯗꯦꯀꯣ, ꯑꯩꯅ ꯁꯣꯏꯕꯅꯤ, ꯁꯣꯝꯒꯤ ꯑꯁꯣꯏꯕ ꯀꯩꯁꯨ ꯂꯩꯇꯦ, ꯑꯩꯒꯤ ꯏꯃꯥꯟꯅꯕꯤꯁꯦ ꯈꯔ ꯁꯥꯎꯒꯟꯕꯅꯤ꯫ ꯅꯤꯡꯊꯦꯝ, ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯕꯣ? ꯇꯧꯗ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯂꯤ ꯑꯃꯗꯤ ꯒ꯭ꯔꯦꯁ ꯆꯠꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝꯗꯤ ꯂꯤꯂꯤꯕꯨ ꯎꯔꯨꯕꯗ ꯊꯃꯣꯏꯗ ꯀꯩꯅꯣꯝꯃ ꯐꯥꯎꯕꯒꯨꯝ ꯇꯧꯏ꯫ ꯍꯣꯇꯦꯜꯗꯅꯤ꯫ ꯅꯦꯟꯁꯤ ꯏꯁꯩ ꯉꯪꯗꯨꯅ ꯍꯣꯇꯦꯜꯗꯨꯒꯤ ꯑꯀꯣꯏꯕꯁꯤꯡ ꯑꯗꯨ ꯁꯦꯡꯗꯣꯛꯂꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯃꯄꯨ ꯂꯦꯝꯕ ꯃꯊꯛꯀꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯅꯦꯟꯁꯤꯗꯤ ꯃꯤ ꯂꯥꯛꯄꯒ ꯈꯪꯗ꯭ꯔꯦ, ꯏꯁꯩ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯁꯛꯂꯤ꯫ ꯂꯦꯝꯕ, ꯍꯣꯇꯦꯜ ꯃꯦꯅꯦꯖꯔ ꯂꯩꯕ꯭ꯔꯣ? ꯅꯦꯟꯁꯤ ꯍꯪꯂꯤꯕ ꯑꯗꯨ ꯇꯥꯗꯦ, ꯏꯁꯩ ꯑꯗꯨ ꯈꯣꯏꯗꯥꯅ ꯁꯛꯂꯤ꯫ ꯂꯦꯝꯕꯅ ꯑꯃꯨꯛꯀꯁꯨ, ꯁꯤꯗꯤ ꯃꯇꯥ ꯑꯃꯅꯤꯅꯦ, ꯐꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ, ꯉꯥꯏꯍꯥꯛꯇꯪꯕꯨ ꯐꯝꯃꯒ ꯌꯦꯡꯊꯣꯛꯈꯤꯒꯦꯅꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯐꯝꯃꯒ ꯌꯦꯡꯉꯤ꯫ ꯅꯦꯟꯁꯤ ꯃꯃꯥꯏ ꯑꯗꯨ ꯂꯩꯊꯣꯔꯛꯄꯗ ꯂꯦꯝꯕꯅ
ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯣꯏꯃ ꯈꯪꯉꯤꯍꯦ ꯀꯔꯤ ꯀꯥꯟꯗꯕꯗ ꯉꯥꯎꯁꯤꯟꯅꯔꯤꯅꯣ ꯑꯦ ꯑꯩꯗꯤ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯇꯧꯈꯤꯗꯦꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯆꯪꯂꯛꯂꯗꯤ ꯀꯣꯛ ꯀꯧꯔꯛꯄ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯁꯣꯝꯁꯦ ꯅꯥ ꯄꯪꯕꯣꯏ ꯈꯜꯂꯨꯔꯦ ꯄꯪꯗꯤ ꯄꯪꯂꯝꯗꯦꯗꯅ ꯍꯦ ꯑꯩꯕꯨ ꯅꯥ ꯄꯪꯕꯤ ꯀꯥꯏꯅ ꯁꯥꯎꯕꯤꯒꯁꯨ ꯇꯧꯏꯅꯦ ꯌꯥꯔꯦ ꯅꯪ ꯈꯔ ꯊꯨꯅ ꯆꯠꯍꯧꯔꯣ ꯑꯩꯈꯣꯏ ꯃꯦꯅꯦꯖꯔꯗ ꯍꯥꯏꯗꯣꯛꯂꯗꯤ ꯅꯪ ꯅꯥꯇꯩ ꯑꯃ ꯆꯥꯔꯔꯣꯏ ꯅꯣꯏ ꯃꯦꯅꯦꯖꯔꯗꯣ ꯀꯧꯊꯣꯔꯛꯑꯣ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯑꯦ ꯁꯤꯗꯤ ꯃꯤ ꯌꯥꯝꯅ ꯎꯁꯤꯠꯇꯦꯅ ꯈꯪꯅꯤ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯇꯟꯖꯥ ꯑꯗꯨꯗ ꯃꯦꯅꯦꯖꯔ ꯑꯗꯨ ꯊꯣꯛꯂꯛꯏ ꯅꯦꯟꯁꯤꯅ ꯁꯔ ꯅꯦꯟꯁꯤꯅ ꯋꯥ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯦꯅꯦꯖꯔꯗꯨꯅ ꯂꯦꯝꯕꯗ ꯁꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯏ ꯁꯔ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯕꯤꯔꯛꯄ ꯅꯦꯟꯁꯤ ꯃꯦꯅꯦꯖꯔꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯁꯔ ꯍꯥꯏꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨ ꯇꯥꯕꯗ ꯉꯛꯄ ꯐꯥꯎꯔꯝꯃꯤ ꯍꯥꯏ ꯅꯦꯟꯁꯤ ꯂꯥꯛꯂꯤꯕꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦꯅꯦ ꯅꯣꯏꯒꯤ ꯁꯔꯅꯤꯅꯦ ꯅꯍꯥꯟꯈꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯅꯤ ꯅꯪꯗꯤ ꯈꯪꯂꯝꯂꯔꯣꯏ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯄꯨꯊꯣꯔꯛꯑꯣ ꯆꯠꯂꯣ ꯆꯣ ꯅꯦꯟꯁꯤ ꯃꯦꯅꯦꯖꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯂꯣꯟꯅ ꯍꯪꯉꯤ ꯁꯔ ꯃꯍꯥꯛꯁꯦ ꯀꯅꯥꯅꯣ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯅꯣꯛꯂꯒ ꯍꯣꯇꯦꯜꯁꯤꯒꯤ ꯃꯄꯨꯅꯤꯅꯦ ꯍꯥ ꯑꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯊꯕꯛ ꯇꯣꯛꯑꯣꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯗꯤ ꯑꯁ ꯀꯥꯏꯕꯅꯁꯨ ꯁꯤꯔꯦ ꯑꯩꯗꯤ ꯑꯩꯅ ꯉꯥꯡꯂꯨꯔꯤꯕ ꯃꯌꯥꯝꯗꯨꯒ ꯑꯁꯤ ꯍꯥꯏꯔꯒ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯦꯝꯕ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯀꯀꯥ ꯍꯣꯇꯦꯜꯁꯦ ꯐꯖꯅ ꯃꯃꯤꯡ ꯆꯠꯂꯦ ꯃꯦꯅꯦꯖꯔꯗꯨꯅ ꯍꯣꯏ ꯏꯕꯨꯡꯉꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯀꯀꯥ ꯍꯣꯏꯅ ꯍꯣꯠꯅꯕꯤꯕꯒꯤꯅꯤ ꯍꯣꯏ ꯑꯗꯣ ꯏꯕꯨꯡꯉꯣꯗꯤ ꯀꯔꯝ ꯀꯥꯟꯗ ꯊꯣꯛꯂꯛꯀꯦ ꯉꯔꯥꯡ ꯊꯣꯛꯂꯛꯄꯅꯤ ꯆꯪꯉꯔꯣꯏꯗ ꯑꯩ ꯍꯟꯗꯛꯇꯤ ꯃꯅꯤꯄꯨꯔꯗ ꯑꯗꯨꯝ ꯂꯩꯔꯒꯦ ꯃꯦꯅꯦꯖꯔꯗꯨꯅ ꯑꯗꯨꯅꯁꯨ ꯐꯔꯦꯗ ꯅꯦꯟꯁꯤ ꯆꯥꯅ ꯊꯛꯅꯕ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯏ ꯏꯀꯥꯏ ꯏꯀꯥꯏꯅ ꯑꯆꯥꯄꯣꯠ ꯑꯗꯨ ꯂꯦꯝꯕꯗ ꯄꯤꯔꯤ ꯁꯔ ꯁꯦ ꯑꯆꯥꯄꯣꯠ ꯆꯥꯁꯦ ꯂꯦꯝꯕ ꯅꯦꯟꯁꯤ ꯏꯀꯥꯏꯔꯦ ꯈꯪꯉꯤ ꯑꯗꯨꯅ ꯑꯃꯨꯛ ꯂꯛꯅꯔꯛꯏ ꯀꯀꯥ ꯃꯅꯥ ꯄꯪꯕ ꯃꯤ ꯊꯕꯛ ꯌꯥꯎꯍꯟꯕ ꯌꯥꯗꯦꯀꯣ ꯅꯦꯟꯁꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯃꯦꯅꯦꯖꯔ ꯑꯗꯨꯅ ꯍꯥ ꯏꯕꯨꯡꯉꯣ ꯀꯅꯥꯅꯣ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯀꯀꯥ ꯅꯦꯟꯁꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯂꯦꯝꯕꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯀꯣꯂꯦꯖꯇꯅꯤ ꯂꯤꯂꯤ ꯗꯥ ꯖꯦꯝꯁ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀꯤ ꯐꯪꯁꯟꯁꯦ ꯈꯔ ꯆꯥꯎꯅ ꯁꯤꯟꯁꯦ ꯍꯥꯏꯌꯣ ꯗꯥ ꯍꯣꯏꯅ ꯍꯥꯏꯔꯗꯤ ꯌꯥꯔꯛꯀꯅꯤꯕ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯈꯟꯅꯔꯤꯕꯅꯤ ꯑꯁ ꯑꯃꯁꯦ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯁꯣꯐꯤꯌꯥ ꯍꯥꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯑꯩꯅ ꯑꯥꯗ ꯀꯣꯏꯊꯤ ꯊꯤꯔꯨꯔꯦ ꯖꯦꯝꯁꯅ ꯑꯦ ꯑꯩ ꯆꯠꯂꯒꯦ ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ ꯑꯁ ꯉꯥꯏꯈꯣꯕ ꯒ꯭ꯔꯦꯁ ꯌꯥꯔꯦꯀꯣ ꯌꯥꯝ ꯄꯛꯇ꯭ꯔꯦꯀꯣ ꯁꯣꯐꯤꯌꯥ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯈꯤꯁꯦ ꯍꯥꯏꯔꯒ ꯆꯠꯈ꯭ꯔꯦꯅꯦ ꯒ꯭ꯔꯦꯁꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯆꯠꯇ꯭ꯔꯗꯤ ꯏꯕꯦꯝꯃ ꯅꯪꯒꯤ ꯑꯦꯛꯇꯤꯡꯗꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯦ ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯣꯏꯅ ꯈꯔ ꯇꯥꯛꯄꯤꯔꯣꯗꯅ ꯂꯤꯂꯤ ꯌꯥꯔꯦꯁꯦ ꯃꯤ ꯊꯕꯛ ꯂꯩꯔꯝꯒꯅꯤꯌꯦ ꯑꯗꯨꯅꯅꯦ ꯒ꯭ꯔꯦꯁ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤ ꯍꯟꯗꯛꯁꯦ ꯗꯥꯟꯁ ꯄꯦꯟꯅ ꯇꯧꯍꯧꯔꯅꯤ ꯂꯤꯂꯤꯁꯨ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩꯁꯨꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯁꯣꯐꯤꯌꯥꯅ ꯑꯃꯨꯛ ꯑꯩꯗꯤ ꯌꯥꯎꯍꯜꯂꯣꯏꯗ꯭ꯔꯣ ꯒ꯭ꯔꯦꯁꯅ ꯅꯪꯕꯨ ꯗꯥꯟꯁꯀ ꯍꯩꯕ꯭ꯔꯣ ꯁꯣꯐꯤꯌꯥꯅ ꯇꯥꯟꯅꯁꯤꯔꯣ ꯏꯁ ꯇꯥꯟꯅꯁꯤꯔꯣ ꯀꯥꯏꯅ ꯂꯤꯂꯤ ꯌꯥꯔꯦ ꯂꯥꯛꯑꯣ ꯀ꯭ꯂꯥꯁ ꯆꯪꯂꯁꯤ ꯍꯣꯇꯦꯜꯗꯅꯤ ꯅꯦꯟꯁꯤ ꯏꯆꯟ ꯍꯟꯗꯛ ꯏꯁꯩ ꯀꯝꯄꯤꯇꯤꯁꯟ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯑꯣꯜ ꯃꯅꯤꯄꯨꯔꯒꯤꯗꯣ ꯌꯥꯎꯅꯤꯡꯗ꯭ꯔꯣ ꯅꯪ ꯏꯆꯟꯅ ꯏꯕꯦꯝꯃ ꯑꯩꯗꯤ ꯏꯁꯩ ꯍꯩꯇꯤꯌꯦ ꯅꯪꯗꯤ ꯍꯩꯕꯅꯤꯅ ꯑꯗꯨꯝ ꯌꯥꯎꯁꯤꯜꯂꯣ ꯑꯩꯗꯤ ꯏꯁꯩꯗ ꯈꯔ ꯉꯥꯎꯖꯩꯌꯦ ꯌꯥꯝꯅ ꯄꯥꯝꯃꯦꯕ
ꯇꯟꯖꯥꯗꯨꯗ ꯂꯦꯝꯕ ꯆꯪꯂꯛꯏ꯫ ꯅꯣꯏꯕꯥꯅꯤꯅ ꯁꯤꯗ ꯂꯩꯔꯗꯤ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏꯁꯦ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯗꯣꯏꯕ? ꯂꯦꯝꯕ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯏꯆꯟꯅ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯀꯅꯥꯅꯣ? ꯋꯥꯎ, ꯃꯁꯛ ꯈꯨꯐꯖꯗꯣ! ꯅꯦꯟꯁꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯐꯖꯅꯤ ꯅꯪ, ꯑꯩꯈꯣꯏ ꯍꯣꯇꯦꯜꯁꯤꯒꯤ ꯃꯄꯨꯅꯤ, ꯅꯍꯥꯟꯈꯩ ꯃꯄꯥꯟ ꯂꯝꯗ ꯂꯩꯔꯨꯕꯅꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯕꯨꯕ ꯃꯁꯛꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ, ꯌꯥꯝ ꯆꯥꯛꯆꯩ ꯍꯥꯏꯕ꯫ ꯅꯦꯟꯁꯤꯅ ꯋꯥꯊꯤ ꯇꯧꯅꯨꯀꯣ, ꯂꯥꯛꯑꯣ ꯃꯄꯥꯟꯗ ꯊꯣꯛꯁꯤ, ꯊꯕꯛ ꯇꯜꯂꯗꯤ ꯅꯪ ꯄꯨꯡꯉꯥꯎ ꯉꯥꯎꯖꯖꯅꯤ꯫ ꯍꯣꯏꯅꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯣ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯦꯝꯕ ꯃꯥꯒꯤ ꯇꯦꯕꯜꯗ ꯐꯝꯗꯨꯅ ꯐꯣꯟ ꯃꯦꯠꯂꯤ꯫ ꯅꯦꯟꯁꯤ ꯑꯃꯗꯤ ꯏꯆꯟ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥ ꯇꯧꯔꯤ꯫ ꯂꯦꯝꯕꯅ ꯑꯣꯏ! ꯑꯅꯤꯃꯛ ꯂꯦꯝꯕꯗ ꯌꯦꯡꯉꯤ꯫ ꯁꯤꯗ ꯂꯥꯛꯑꯣ꯫ ꯏꯆꯟꯅ ꯑꯩꯉꯣꯟꯗꯔꯣ ꯁꯥꯔ? ꯅꯠꯇꯦ, ꯑꯃꯗꯣ꯫ ꯅꯦꯟꯁꯤ ꯌꯥꯝꯅ ꯇꯟꯅ ꯆꯪꯂꯝꯃꯤ꯫ ꯑꯩꯒꯤ ꯆꯥꯅꯕ ꯈꯔ ꯁꯤꯜꯂꯛꯑꯣ꯫ ꯍꯣꯏ ꯁꯥꯔ꯫ ꯅꯪꯒꯤ ꯃꯤꯡꯗꯣ ꯀꯔꯤꯑꯕ? ꯁꯥꯔ, ꯑꯩꯒꯤ ꯃꯤꯡ ꯅꯦꯟꯁꯤ ꯀꯧꯋꯦ꯫ ꯌꯥꯔꯦ, ꯆꯠꯂꯣ꯫ ꯅꯦꯟꯁꯤ ꯀꯤꯆꯟꯗ ꯆꯪꯈ꯭ꯔꯦ꯫ ꯏꯆꯟꯁꯨ ꯅꯦꯟꯁꯤꯕꯨ ꯇꯥꯟꯅꯔꯛꯏ꯫ ꯅꯦꯟꯁꯤ, ꯅꯦꯟꯁꯤ, ꯉꯥꯏꯈꯨꯑꯣ꯫ ꯀꯩ ꯍꯥꯏꯒꯦ ꯏꯆꯟ? ꯀꯩ ꯍꯥꯏꯔꯛꯂꯤꯅꯣ? ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯑꯣ ꯍꯥꯏꯔꯛꯄ, ꯑꯗꯨꯒꯤꯅꯦ꯫ ꯅꯪ ꯄꯤꯔꯨꯒꯦꯔꯥ? ꯍꯣꯏ, ꯄꯤꯔꯨꯒꯦ ꯌꯥꯏꯌꯦ꯫ ꯆꯠꯂꯣ ꯑꯗꯨꯗꯤ꯫ ꯏꯆꯟꯅ ꯂꯦꯝꯕꯒꯤ ꯆꯥꯅꯕꯁꯤꯡ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯈ꯭ꯔꯦ꯫ ꯁꯥꯔ, ꯁꯤꯗ ꯂꯩꯔꯦ꯫ ꯂꯦꯝꯕ ꯏꯆꯟꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯏꯆꯟꯗꯤ ꯂꯦꯝꯕꯅ ꯌꯦꯡꯂꯛꯄ ꯑꯗꯨꯗ ꯃꯊꯟꯇ ꯏꯀꯥꯏꯖꯩ꯫ ꯂꯦꯝꯕ ꯀꯅꯥꯅ ꯆꯥꯅꯕ ꯄꯨꯔꯛꯏꯕ? ꯁꯥꯔꯅ ꯄꯨꯔꯛꯑꯣ ꯍꯥꯏꯔꯤꯗꯨꯗꯤ꯫ ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯈꯤꯗꯦ꯫ ꯏꯆꯟ ꯏꯀꯥꯏꯅ ꯁꯣꯔꯤ ꯁꯥꯔ꯫ ꯂꯦꯝꯕ ꯁꯥꯎꯒꯠꯂꯛꯏ꯫ ꯅꯦꯟꯁꯤ! ꯅꯦꯟꯁꯤ! ꯅꯦꯟꯁꯤ ꯌꯥꯝꯅ ꯄꯥꯈꯠꯅ ꯆꯦꯜꯂꯦ꯫ ꯁꯥꯔ, ꯀꯩꯗꯧꯔꯦ? ꯂꯦꯝꯕ ꯅꯦꯟꯁꯤꯗ ꯑꯆꯥꯄꯣꯠꯁꯤꯡ ꯑꯗꯨ ꯍꯩꯖꯤꯜꯂꯤ꯫ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯦꯟꯁꯤꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ꯫ ꯏꯆꯟꯁꯨ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯅꯦꯟꯁꯤ ꯂꯦꯝꯕꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯂꯝꯗꯦ꯫ ꯂꯦꯝꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯄꯨꯔꯛꯑꯣꯅ ꯍꯥꯏꯔꯒ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯍꯥ? ꯅꯪ ꯀꯌꯥꯝ ꯆꯥꯎꯕ ꯃꯤꯅꯣ? ꯅꯦꯟꯁꯤ ꯏꯀꯥꯏꯃꯟꯗꯨꯅ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯂꯦꯝꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯆꯠꯈ꯭ꯔꯦ꯫ ꯏꯆꯟ ꯅꯦꯟꯁꯤ, ꯑꯩ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ, ꯂꯥꯛꯑꯣ ꯃꯅꯨꯡꯗ ꯆꯦꯟꯖ ꯇꯧꯔꯨꯔꯁꯤ꯫ ꯅꯦꯟꯁꯤ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯆꯟ, ꯑꯩ ꯑꯗꯨꯝ ꯇꯧꯔꯨꯔꯒꯦ, ꯅꯪ ꯁꯤꯗ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯁꯤꯜꯂꯝꯃꯣ꯫ ꯌꯥꯔꯗ꯭ꯔꯣ? ꯅꯦꯟꯁꯤ ꯃꯅꯨꯡꯗ ꯆꯦꯟꯖ ꯇꯧꯕ ꯆꯪꯈ꯭ꯔꯦ꯫ ꯀꯣꯂꯦꯖꯇꯅꯤ꯫ ꯂꯤꯂꯤ ꯎꯪꯗꯨꯅ ꯃꯊꯟꯇ ꯐꯝꯂꯤ꯫ ꯏꯆꯦ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯒꯦ? ꯀꯨꯏꯔꯦ ꯎꯈꯤꯗꯕ꯫ ꯅꯅꯥꯎ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯦ ꯅꯣꯡꯃꯇꯁꯨ ꯊꯦꯡꯅꯗꯦ꯫ ꯅꯥꯀꯜ ꯑꯃꯗ ꯅꯤꯡꯊꯦꯝꯁꯨ ꯃꯊꯟꯇ ꯐꯝꯗꯨꯅ ꯂꯩ꯫ ꯅꯤꯡꯊꯦꯝꯅ ꯍꯟꯅ ꯌꯦꯡꯂꯨꯕꯗ ꯂꯤꯂꯤꯅ ꯅꯤꯡꯉꯝꯗꯅ ꯀꯞꯄꯗꯨ ꯎꯔꯝꯃꯤ꯫ ꯅꯤꯡꯊꯦꯝ ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯥꯏ, ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ꯫ ꯂꯤꯂꯤ ꯅꯤꯡꯊꯦꯝꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯀꯩꯒꯤꯅꯣ ꯀꯞꯄꯤꯗꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯑꯩꯒꯤ ꯃꯤꯡ ꯅꯤꯡꯊꯦꯝ, ꯁꯣꯝꯒꯤ ꯃꯤꯡꯗꯤ? ꯑꯩꯒꯤ ꯃꯤꯡ ꯂꯤꯂꯤ ꯀꯧꯋꯦ꯫ ꯋꯥꯎ, ꯕ꯭ꯌꯨꯇꯤꯐꯨꯜ ꯅꯦꯝ꯫ ꯊꯦꯡꯛꯁ꯫ ꯅꯤꯡꯊꯦꯝꯅ ꯂꯤꯂꯤꯒꯤ ꯃꯥꯏꯊꯣꯡꯗ ꯅꯤꯡꯉꯝꯗꯕ ꯃꯃꯤ ꯑꯃ ꯑꯗꯨꯝ ꯇꯥꯕꯒꯨꯝꯅ ꯇꯧꯏ ꯃꯇꯝ ꯆꯨꯞꯄꯗ꯫ ꯂꯤꯂꯤꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ꯫ ꯑꯋꯥꯕ ꯂꯩꯇꯕ ꯃꯤꯕꯨ ꯀꯅꯥ ꯂꯩꯒꯦꯅꯦ? ꯅꯣ, ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯌꯥꯗꯦ꯫
Matam chupada awaba na ngamhalloidabani. Awaba na hek ngamkraba mido adum nungaiba ngamlaroidabani. Adubu kamaina? Lily, matam chupada awaba koke hairabadi manang nakpa mida share tawgadabani. Hauzik phawgidi aigi awaba share tawnaba mi leitri. Tanja aduda Sophia laklami. Lily na amuk Sophia lao tu maga khangnawo magi mingna Ningthem kawe. Hello, I'm Sophia from Sagolbantera. Ningthem na amuk. I'm from Uripok. Nice to meet you. You're most welcome. Adudi noibani lehokidra ai halamage ko. Lily na. Hoi. Ningthem Lily da haifet yenglami aduga chatkre. Sophia. Hauzikido masakti adum yahi nanga khangnari ro. Chalo ada onthok pa. Grace. Ho kari wari no sanari dubo aiga kemta horam dabida. Sophia na amu leirang se thamoy yening hun ba horak le hariba adusu college sigi masak khwaidagi phajaba nupani. Lily na yam hainade ko Sophia na. Grace na amu hairei. Yari bema nata to taronu. Hoi noina khaning bakalo ai chale ko. Grace. Haima ngai ko minang bo. Hotel dani ichan firol singdo loina kanglamani pungsu thengle chatnaba tawrase. Nancy. Hoi ai firol singdo amuk talak tholukhige. Nancy magi firol suraga phauba singado lakshinba laklami lambida lemba leptuna leirami. Nancy lemba ubada mamai nontaduna chatli. Oi nangai ko. Nancy chap lepi. Sir, kari takpigadaba? Ngasidagi mafam asida thabak tawge khalabadi aina haiba yaba tabani natragadi nang mafam asida thabak tawbe yaroi. Sir, kari matangdano? Munna taw. Hayengdagi room wai teiba room sengdokpa se nangi thabak oigadabani. Hoi sir. Aduga nangi thagi tolopti hanadagi lising ama hengakani. Hoi sir. Chalo yare duri. Nancy magi firol singado lauduna thoklaklami. Ichanna adu kuidubu kaigino? Aidi kuidabrana khaline lao chalase. Asumna anido mayum da amuk hanakre. Nancy moigi gate hek yawbaga James leptuna leirami. Nancy James bu usinnadaba saduna chatke tawi. Oi Saktivi ai leisu udro. Aidi chuma malai boy khalure nangoire. Nupi angang na thengna lakpase akoi saida kaya chana deko. Pung mari ta da ngari na. Adu erasu. Nancy kari so hairam da bida changkre. James Nancy da yamna sauni yenghawi. Room dani Nancy mafi marol hongdok baloiraga phamung dang hak pothage haiduna hiptharai. Matam kuina ukidraba manaw nupi Lily-bu ningsingduna ningamdabagi pirang sinthari. Now nangsu mapung marai pharamlani ko. Chiche nangbu yamna uningi. Ngasi ichilinaw leramlabadi awatpa amatta leramoi ko. James magi kada changduna wakhal khali. Kaigino aina mingoda ngangloriba magi apamani aigi thaulete ko. Ibecha machana murum sonbadu uraduna. Haima asibu ngawra jalane. Hai ibungo. Hau ima kai haige. Natte nangbu ngawrabo ha. Nachinduda murum solidubo. Lau chak charasi. Hoi ma. Nancy se thoglai.
ꯏꯟꯗꯣꯝꯆꯥ ꯆꯥꯛꯇꯣ ꯑꯩ ꯊꯤꯔꯛꯂꯒꯦ. ꯍꯣꯏ ꯍꯣꯏ ꯊꯤꯔꯛꯂꯣ. ꯑꯗꯨꯒꯅꯦ ꯅꯣꯏꯒꯤ ꯀꯀꯥꯗꯨꯁꯨ ꯀꯧꯔꯛꯂꯣ. ꯍꯣꯏ ꯏꯗꯣꯝꯆꯥ. ꯅꯦꯟꯁꯤ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯊꯤꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯁꯨ ꯆꯪꯂꯛꯏ. ꯖꯦꯝꯁ ꯅꯦꯟꯁꯤꯗ ꯃꯨꯟꯅ ꯌꯦꯡꯉꯤ. ꯅꯦꯟꯁꯤ ꯖꯦꯝꯁꯇ ꯃꯤꯆꯤ ꯈꯞꯆꯤꯜꯂꯤ. ꯗꯥ ꯖꯦꯝꯁ ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ. ꯏꯃꯥꯗꯤ? ꯃꯅꯤꯡꯗ ꯊꯣꯛꯈꯤꯕꯅꯤ. ꯌꯥꯔꯦ ꯀꯗꯥꯏ? ꯑꯩꯒꯤ ꯆꯥꯛꯇꯣ ꯄꯤꯔꯛꯑꯣ. ꯆꯥꯔꯒꯦ ꯊꯦꯡꯉꯤ. ꯄꯨꯡꯁꯦ ꯑꯥ ꯌꯧꯔꯦ. ꯅꯦꯟꯁꯤ ꯖꯦꯝꯁꯀꯤ ꯆꯥꯛꯇꯣ ꯐꯖꯅ ꯊꯤꯔꯒ ꯄꯤꯔꯝꯃꯤ. ꯀꯩꯅꯣ ꯆꯥꯛ ꯃꯌꯥꯝꯁꯤꯗꯤ? ꯆꯦꯡꯅꯒ ꯇꯥꯡꯕꯅꯤ. ꯌꯥꯔꯔꯣꯏ ꯌꯥꯔꯔꯣꯏ. ꯆꯥꯛꯁꯦ ꯁꯨꯃꯥꯏꯅ ꯆꯥꯔꯗꯤ ꯏꯃꯨꯡꯁꯦ ꯁꯣꯏꯗꯅ ꯃꯨꯠꯂꯅꯤ. ꯉꯝꯂꯣꯏ ꯍꯥꯏꯔꯣ? ꯀꯗꯥꯏ ꯆꯐꯨꯗꯅꯦ ꯈꯔ ꯍꯟꯖꯤꯟꯈ꯭ꯔꯒꯦ. ꯌꯥꯔꯦ ꯊꯤꯔꯕꯅꯤꯅ ꯑꯗꯨꯝ ꯆꯥꯔꯒꯦ. ꯅꯦꯟꯁꯤ ꯅꯣꯛꯂꯝꯃꯤ. ꯑꯩ ꯀꯀꯥ ꯀꯧꯔꯨꯈꯤꯒꯦꯀꯣ. ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯔꯥꯖꯦꯟꯕꯨ ꯀꯧꯕ ꯆꯠꯈ꯭ꯔꯦ. ꯖꯦꯝꯁ ꯆꯥꯛꯇꯨ ꯆꯥꯔꯨꯕꯗ ꯏꯟꯁꯥꯡ ꯑꯗꯨ ꯍꯥꯎꯔꯝꯕ ꯑꯗꯨꯗ ꯂꯣꯟꯅ ꯆꯥꯛꯇꯣ ꯑꯃꯨꯛ ꯆꯐꯨꯗꯒꯤ ꯈꯔ ꯍꯥꯞꯄꯤ. ꯅꯦꯟꯁꯤ ꯔꯥꯖꯦꯟꯕꯨ ꯀꯧꯔꯨꯔꯒ ꯆꯪꯂꯛꯏ. ꯑꯗꯨꯒ ꯃꯥꯒꯤ ꯆꯥꯛ ꯁꯔꯨꯛ ꯊꯤꯒꯦ ꯇꯧꯕꯗ ꯆꯐꯨꯗ ꯆꯥꯛ ꯌꯥꯎꯔꯝꯗ꯭ꯔꯦ. ꯂꯩꯍꯥꯎ. ꯀꯗꯥꯏ ꯆꯥꯔꯁꯤ ꯂꯥꯛꯑꯣꯅꯦ. ꯅꯦꯟꯁꯤ. ꯕꯣꯛ ꯑꯩ ꯀꯣꯟꯅ ꯆꯥꯔꯒꯦ. ꯍꯣꯔꯦꯟ ꯕꯣꯕꯣꯛꯈꯣꯏ ꯆꯥꯕ ꯂꯣꯏꯔꯒ. ꯖꯦꯝꯁ ꯚꯥꯞ ꯂꯥꯛꯈꯤ. ꯑꯦ ꯆꯥꯛꯇꯤ ꯑꯃꯠꯇ ꯌꯥꯎꯍꯧꯗ꯭ꯔꯕꯅꯤ. ꯃꯥꯗꯤ ꯀꯔꯤ ꯆꯥꯗꯣꯏꯕ? ꯑꯁ. ꯅꯦꯟꯁꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯍꯥꯏꯔꯛꯏ. ꯗꯥ ꯖꯦꯝꯁ ꯆꯥꯛ ꯍꯥꯞꯄꯛꯈꯤꯒꯦ. ꯌꯥꯔꯦ ꯑꯩ ꯑꯣꯛꯂꯦ. ꯖꯦꯝꯁ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ. ꯔꯥꯖꯦꯟ. ꯏꯕꯦꯝꯃ ꯂꯥꯛꯑꯣꯅꯦ ꯅꯪꯁꯨ ꯆꯥꯔꯁꯤꯅꯦ. ꯍꯣꯏ ꯀꯀꯥ. ꯗꯥ ꯖꯦꯝꯁꯅ ꯂꯦꯝꯂꯝꯕꯁꯦ ꯑꯁꯤ ꯑꯣꯏꯅ ꯆꯥꯔꯒꯦ. ꯆꯥꯛ ꯂꯦꯝꯍꯟꯕ ꯐꯠꯇꯦ. ꯆꯥꯛꯁꯨ ꯀꯌꯥ ꯂꯥꯝꯗꯤꯌꯦ. ꯖꯦꯝꯁ ꯆꯠꯅ ꯅꯦꯟꯁꯤꯒꯤ ꯋꯥꯍꯩꯗꯣ ꯇꯥꯔꯝꯃꯤ. ꯖꯦꯝꯁꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯌꯦꯡꯂꯛꯄꯗ ꯅꯦꯟꯁꯤꯅ ꯃꯥꯒꯤ ꯑꯔꯦꯝꯕꯗꯣ ꯆꯥꯔꯝꯕꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯈꯤꯇꯪ ꯐꯥꯎꯏ. ꯃꯌꯥꯝ ꯆꯥꯛ ꯇꯣꯛꯂꯗꯨꯅ ꯂꯣꯏꯅ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ. ꯅꯦꯟꯁꯤꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯁꯤꯟꯍꯧꯔꯤ. ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯔꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯄꯗ ꯖꯦꯝꯁꯅ ꯊꯣꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯗꯥ ꯖꯦꯝꯁ ꯇꯨꯝꯗ꯭ꯔꯤꯕꯣ? ꯑꯩ ꯇꯨꯝꯕ ꯇꯨꯝꯗꯕ ꯅꯪꯅ ꯁꯦꯟꯅꯕꯤꯌꯨ ꯍꯥꯏꯗꯤ. ꯅꯦꯟꯁꯤ ꯖꯦꯝꯁꯇ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯕꯤꯗ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ. ꯈꯨꯝꯗꯕꯤꯒꯁꯨ ꯇꯧꯏꯅꯦ. ꯅꯦꯟꯁꯤ ꯃꯥꯒꯤ ꯀꯥ ꯌꯧꯔꯗꯨꯅ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ. ꯋꯥꯈꯜ ꯈꯟꯅ ꯃꯤꯠꯀꯤ ꯄꯤꯁꯨ ꯇꯥꯔꯛꯄ ꯂꯦꯞꯇꯦ. ꯏꯃꯥ, ꯕꯕꯥ, ꯅꯈꯣꯏ ꯑꯅꯤ ꯂꯩꯔꯝꯂꯕꯗꯤ ꯄꯨꯟꯁꯤ ꯑꯁꯦ ꯀꯌꯥꯗ ꯅꯨꯡꯉꯥꯏꯔꯝꯒꯅꯤ. ꯃꯤꯒꯤ ꯌꯨꯝ ꯑꯁꯤꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯗꯣꯏꯅꯣ ꯑꯩꯕꯣ? ꯏꯃꯥ, ꯅꯆꯥꯕꯨ ꯂꯝꯕꯤ ꯇꯥꯛꯄꯤꯌꯨꯀꯣ. ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨ ꯍꯧꯈ꯭ꯔꯦ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯅꯦꯟꯁꯤ ꯂꯦꯝꯕꯅ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯛ ꯆꯠꯅꯕ ꯉꯟꯇꯥꯅ ꯂꯣꯏꯁꯤꯜꯂꯝꯃꯤ. ꯖꯦꯝꯁ, ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯉꯜꯂꯤꯅ? ꯍꯣꯏ ꯊꯕꯛ ꯈꯔ ꯆꯤꯜꯂꯦ ꯑꯗꯨꯒꯤꯅꯤ. ꯅꯨꯄꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯊꯦꯡꯅ ꯍꯜꯂꯛꯄꯁꯦ ꯀꯌా ꯄꯥꯝꯗꯦꯀꯣ. ꯗꯥ ꯖꯦꯝꯁ ꯇꯧꯔꯨꯔꯕꯅꯤꯅ ꯃꯤꯅ ꯌꯥꯅꯕ ꯆꯠꯄ ꯍꯥꯏꯗꯨꯅꯤ. ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯃꯛꯇ ꯍꯥꯏꯕꯤꯕꯩ ꯋꯥꯅꯤ. ꯆꯠꯂꯨꯅ. ꯅꯦꯟꯁꯤ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ. ꯖꯦꯝꯁꯇꯤ ꯄ꯭ꯔꯣꯛ ꯆꯥꯛꯇꯨꯅ ꯂꯩꯍꯧꯏ. ꯑꯣꯐꯤꯁꯇꯅꯤ. ꯅꯦꯟꯁꯤ ꯄꯨꯡ ꯌꯦꯡꯗꯨꯅ ꯆꯪꯁꯤꯜꯂꯛꯏ. ꯂꯦꯝꯕꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ. ꯑꯣꯏ ꯃꯤꯁ ꯅꯦꯟꯁꯤ, ꯑꯃꯨꯛꯇ ꯉꯥꯏꯈꯣ. ꯑꯁ, ꯑꯃꯨꯛ ꯂꯩꯔꯝꯃꯤꯅꯤ. ꯅꯪꯅ ꯂꯥꯛꯂꯤꯁꯦ ꯃꯤꯅꯤꯠ 5 ꯍꯦꯜꯂꯦ. ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ? ꯁꯥꯔ, ꯑꯩꯁꯨ ꯅꯪꯅꯕ ꯂꯥꯛꯆꯕꯅꯤ. ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯝꯅ ꯆꯤꯟꯕ ꯑꯗꯨꯒꯤꯅꯤ. ꯌꯥꯔꯔꯣꯏ. ꯅꯨꯡꯇꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯃꯝ ꯑꯗꯨꯝ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯗꯤ ꯌꯥꯔꯔꯣꯏ. ꯁꯥꯔ, ꯃꯊꯪꯗꯗꯤ ꯈꯔ ꯉꯟꯅ ꯂꯥꯛꯅꯕ ꯍꯣꯠꯅꯔꯒꯦ. ꯆꯠꯂꯣ ꯌꯥꯔꯦ. ꯑꯗꯨꯒ ꯑꯩꯅ ꯍꯥꯏꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯇꯧꯒꯗꯕꯅꯤꯀꯣ.
ꯍꯣꯏ ꯁꯥꯔ ꯅꯦꯟꯁꯤ ꯔꯨꯝ ꯃꯌꯥꯝꯗꯣ ꯂꯣꯏꯁꯤꯜꯂꯤ ꯂꯦꯝꯕꯁꯨ ꯅꯦꯟꯁꯤꯗ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯤ ꯀꯣꯂꯦꯖꯇꯅꯤ ꯅꯤꯡꯊꯦꯝ ꯂꯤꯂꯤꯕꯨ ꯊꯤꯔꯛꯂꯤ ꯁꯣꯐꯤꯌꯥ ꯉꯁꯤꯗꯤ ꯂꯤꯂꯤ ꯎꯗꯦꯅ ꯑꯩꯁꯨ ꯉꯁꯤꯒꯤ ꯎꯗꯤꯌꯦ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁ ꯑꯃꯗꯤ ꯂꯤꯂꯤ ꯆꯪꯂꯛꯏ ꯍꯥꯏ ꯃꯌꯥꯝ ꯒ꯭ꯔꯦꯁꯇꯤ ꯎꯗꯦꯅ ꯁꯣꯐꯤꯌꯥꯅ ꯃꯥꯗꯤ ꯂꯥꯛꯇ꯭ꯔꯤꯌꯦ ꯖꯦꯝꯁꯅ ꯑꯃꯨꯛ ꯃꯌꯥꯝ ꯐꯪꯁꯟꯁꯨ ꯀꯨꯏꯗ꯭ꯔꯦ ꯀꯔꯤ ꯀꯃꯥꯏꯅ ꯇꯧꯅꯔꯤꯒꯦ ꯁꯣꯐꯤꯌꯥꯅ ꯈꯨꯝꯂꯛꯏ ꯑꯩꯗꯤ ꯗꯥꯟꯁꯇ ꯂꯩꯔꯦ ꯅꯤꯡꯊꯦꯝ ꯑꯩꯗꯤ ꯚꯥꯕꯣꯛꯇ ꯂꯩꯔꯒꯦꯀꯣ ꯂꯤꯂꯤꯅ ꯑꯃꯨꯛ ꯑꯩꯁꯨ ꯗꯥꯟꯁꯅꯤ ꯀꯩꯅꯣ ꯖꯦꯝꯁ ꯑꯩꯗꯤ ꯁꯩꯁꯛꯄꯤ ꯑꯃ ꯄꯥꯝꯖꯩ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯐꯇ ꯁꯛꯂꯒ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯇꯧꯁꯦ ꯍꯥꯏꯅꯕꯅꯤ ꯁꯣꯐꯤꯌꯥꯅ ꯀꯩꯅꯣ ꯗꯥ ꯖꯦꯝꯁꯀꯤꯕꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯁꯛꯂꯒ ꯂꯣꯏꯔꯦ ꯃꯌꯥꯝ ꯑꯗꯣ ꯋꯥ ꯅꯣꯛꯂꯝꯃꯤ ꯖꯦꯝꯁꯅ ꯐꯖꯔꯅꯤ ꯅꯪꯅ ꯁꯛꯂꯗꯤ ꯍꯪꯉꯣꯏ ꯕꯣꯔꯥꯕꯤ ꯃꯥꯟꯕ ꯈꯣꯟꯖꯦꯜꯗꯨꯅ ꯐꯥꯔꯁ ꯇꯥꯕꯗꯤ ꯂꯥꯏꯔꯗꯅ ꯃꯤꯊꯤꯕꯣꯛ ꯇꯥꯔꯛꯂꯣꯏ ꯍꯦꯔꯥ ꯑꯗꯨꯗꯤ ꯍꯥꯏꯃꯟꯗ꯭ꯔꯣ ꯁꯛꯄꯤꯒꯦ ꯍꯥꯏꯕꯩ ꯋꯥꯅꯤ ꯌꯥꯗ꯭ꯔꯒꯅ ꯇꯣꯛꯆꯧ ꯀꯩꯅꯣ ꯂꯤꯂꯤꯅ ꯌꯥꯔꯦ ꯂꯥꯛꯑꯣ ꯆꯪꯂꯁꯦ ꯐꯪꯁꯟ ꯇꯧꯔꯤꯉꯩꯗ ꯂꯥꯏꯔꯤꯛꯇ ꯀꯌꯥ ꯊꯧꯁꯥꯗ꯭ꯔꯕꯅꯤ ꯑꯩꯈꯣꯏꯁꯤꯡꯁꯦ ꯅꯤꯡꯊꯦꯝ ꯂꯤꯂꯤꯗ ꯃꯨꯟꯅ ꯌꯦꯡꯖꯩ ꯆꯤꯝꯕꯥꯜꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯂꯤꯂꯤꯒꯤ ꯆꯝꯖꯕꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯦꯝ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕꯅꯤ ꯃꯈꯣꯏ ꯂꯣꯏꯅ ꯀ꯭ꯂꯥꯁꯇ ꯆꯪꯅꯈ꯭ꯔꯦ ꯁꯣꯝꯗ ꯅꯦꯟꯁꯤ ꯀꯥ ꯃꯌꯥꯝ ꯑꯗꯣ ꯁꯦꯡꯕ ꯂꯣꯏꯗ ꯉꯥꯏꯔꯤ ꯏꯆꯟ ꯑꯁ ꯍꯨꯃꯥꯡ ꯉꯥꯛꯇ ꯉꯥꯏꯔꯦ ꯋꯥꯕꯅ ꯂꯣꯏꯔꯝꯂꯅꯤ ꯋꯥꯗꯦꯗ ꯌꯥꯔꯦ ꯏꯕꯦꯝꯃ ꯏꯁꯤꯡꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇꯪ ꯊꯛꯆꯤꯜꯂꯣ ꯅꯦꯟꯁꯤ ꯏꯁꯤꯡꯗꯣ ꯂꯧꯔꯒ ꯊꯛꯂꯝꯃꯤ ꯏꯆꯟ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥꯁꯦ ꯀꯔꯤꯑꯕ ꯂꯦꯝꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯈꯔꯗꯤ ꯍꯦꯟꯃꯜꯂꯕꯅꯤ ꯅꯦꯟꯁꯤꯅ ꯃꯤ ꯃꯥꯒꯤꯁꯨ ꯅꯤꯡꯖꯕ ꯑꯃ ꯂꯩꯔꯝꯒꯅꯤꯌꯦ ꯑꯗꯨꯒꯤꯅꯦ ꯀꯩꯁꯨ ꯈꯜꯂꯨꯅꯨꯗ ꯑꯩ ꯑꯣꯏꯔꯗꯤꯅꯦ ꯅꯍꯥꯟꯅ ꯊꯕꯛꯁꯦ ꯇꯣꯛꯂꯅꯤ ꯅꯦꯟꯁꯤ ꯏꯆꯟꯒꯤ ꯋꯥꯍꯩꯗꯨꯗ ꯏꯀꯥꯏꯕ ꯈꯔ ꯐꯥꯎꯔꯝꯃꯤ ꯏꯆꯟ ꯃꯄꯥꯟꯗ ꯃꯤ ꯈꯔ ꯂꯥꯛꯄ ꯃꯥꯜꯂꯦ ꯅꯪ ꯑꯃꯇ ꯊꯣꯛꯄꯤꯔꯨꯒꯦꯔꯥ ꯑꯩ ꯏꯁꯥꯁꯦ ꯑꯃꯨꯛꯇꯪ ꯏꯪꯍꯟꯈꯤꯒꯦ ꯍꯣꯏ ꯑꯩ ꯊꯣꯛꯎꯈꯤꯒꯦ ꯏꯆꯟꯁꯨ ꯊꯣꯛꯈ꯭ꯔꯦ ꯅꯦꯟꯁꯤ ꯏꯆꯟ ꯑꯩꯁꯨ ꯋꯥꯗꯕ ꯅꯠꯇꯦ ꯑꯩꯁꯨ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤꯁꯨ ꯏꯃꯥ ꯕꯕꯥ ꯂꯩꯔꯝꯂꯕꯗꯤ ꯑꯩꯁꯨ ꯅꯪꯒꯨꯝꯅ ꯊꯧꯅꯥ ꯂꯩꯔꯝꯒꯅꯤꯀꯣ ꯏꯃꯥ ꯏꯄꯥ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯑꯩꯅ ꯊꯕꯛ ꯑꯁꯦ ꯊꯥꯗꯣꯛꯂꯕꯗꯤ ꯀꯔꯤ ꯆꯥꯗꯨꯅ ꯍꯤꯡꯒꯅꯤ ꯃꯤꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕ ꯆꯪꯂꯛꯏ ꯅꯦꯟꯁꯤ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯁꯥꯔ ꯊꯕꯛ ꯂꯣꯏꯗ ꯉꯥꯏꯔꯤꯌꯦ ꯑꯗꯨꯗ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯊꯕꯛ ꯂꯣꯏꯔꯦ ꯍꯥꯏꯔꯤꯕ ꯁꯥꯔ ꯑꯩ ꯇꯧꯖꯔꯒꯦ ꯅꯦꯟꯁꯤ ꯃꯄꯥꯜꯗ ꯊꯣꯛꯈ꯭ꯔꯦ ꯂꯦꯝꯕ ꯅꯦꯟꯁꯤꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯏꯆꯟ ꯍꯩꯃꯥ ꯉꯥꯏꯍꯥꯛ ꯄꯣꯊꯥꯎ ꯍꯥꯏꯔꯒ ꯑꯃꯨꯛ ꯊꯣꯛꯂꯛꯑꯕꯣ ꯏꯆꯟ ꯃꯤꯒꯤ ꯊꯕꯛ ꯇꯧꯕꯗ ꯄꯣꯊꯥꯕ ꯍꯧꯅꯗꯦ ꯃꯤꯒꯤ ꯊꯃꯣꯏ ꯄꯦꯟꯅꯕ ꯇꯧꯕ ꯄꯥꯝꯃꯤ ꯆꯨꯝꯃꯦ ꯑꯗꯨꯕꯨꯗꯤ ꯑꯗꯣ ꯅꯪꯗꯤ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤꯅꯤ ꯋꯥꯔꯝꯂꯅꯤ ꯍꯥꯏꯕ ꯃꯁꯤꯒꯤ ꯁꯥꯔꯁꯦ ꯍꯦꯛ ꯂꯥꯛꯄꯗꯒꯤꯅꯤ ꯏꯈꯣꯡꯒꯤ ꯈꯨꯠꯁꯦ ꯌꯣꯠꯍꯤꯡ ꯊꯥꯡꯕꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯦꯝꯕ ꯊꯣꯛꯂꯛꯏ ꯏꯆꯟꯅ ꯅꯦꯟꯁꯤ ꯑꯗꯨ ꯇꯧ ꯑꯗꯥ ꯇꯧ ꯃꯁꯛꯇꯨꯒ ꯌꯥꯝꯅ ꯆꯥꯟꯅꯗꯦ ꯉꯁꯤꯅꯦ ꯑꯩ ꯁꯥꯎꯔꯛꯂꯗꯤꯀꯣ ꯏꯆꯟꯗꯤ ꯀꯩꯁꯨ ꯈꯪꯖꯄꯣꯟꯇꯦ ꯂꯦꯝꯕ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯅꯦꯟꯁꯤꯗꯤ ꯎꯔꯕꯅꯤꯅ ꯌꯥꯝꯅ ꯀꯤꯔꯝꯃꯤ ꯅꯦꯟꯁꯤꯅ ꯏꯆꯟ ꯌꯥꯔꯦ ꯑꯁ ꯌꯥꯔꯦꯕ ꯀꯔꯤꯒꯤ ꯌꯥꯕꯅꯣ ꯑꯩꯈꯣꯏꯁꯤꯕꯨ ꯔꯣꯕꯣꯠ ꯑꯣꯏꯅ ꯈꯟꯖꯥꯠꯂꯣ ꯂꯦꯝꯕ ꯏꯆꯟꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯝꯃꯤ ꯅꯦꯟꯁꯤꯗꯤ ꯂꯣꯏꯔꯦ ꯃꯔꯥꯏꯕꯛ ꯄꯥꯏꯗꯨꯅ ꯈꯥꯡꯂꯤ ꯏꯆꯟꯅ ꯑꯩꯅꯅꯦ ꯅꯨꯄꯥꯒ ꯑꯣꯏꯔꯝꯂꯗꯤ ꯈꯪꯗꯧꯅꯤꯃ
ꯏꯆꯟ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯉꯥꯡꯂꯨꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯂꯦꯝꯕ ꯂꯦꯞꯂꯒ ꯂꯩꯔꯝꯕ ꯑꯗꯨꯗ ꯏꯆꯟ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯂꯦꯝꯕꯅ ꯀꯩꯗꯧꯔꯕ? ꯃꯈꯥ ꯇꯥꯔꯛꯑꯣꯗꯅ꯫ ꯏꯆꯟ ꯂꯦꯝꯕꯗ ꯌꯦꯡꯂꯒ ꯅꯣꯛꯁꯤꯟꯅꯩ꯫ ꯅꯦꯟꯁꯤ, ꯂꯣꯏꯔꯦꯗꯅ ꯅꯪ ꯉꯁꯤꯗꯤ꯫ ꯂꯦꯝꯕ ꯀꯟꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯦꯅꯦꯖꯔꯗꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯏꯕꯨꯡꯉꯣ, ꯀꯩꯗꯧꯔꯦ? ꯀꯀꯥ, ꯃꯈꯣꯏ ꯑꯅꯤꯁꯦ ꯊꯕꯛ ꯌꯥꯝꯅ ꯐꯩ꯫ ꯀꯅꯥꯅ ꯂꯧꯔꯤꯅꯣ? ꯏꯕꯨꯡꯉꯣ, ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯂꯧꯕꯅꯤ꯫ ꯑꯗꯨꯗꯤ ꯇꯥꯟꯊꯣꯛꯄꯗꯤ ꯑꯩꯅ ꯑꯣꯏꯅ ꯇꯥꯟꯊꯣꯛꯄ ꯇꯥꯔꯦꯗꯅ꯫ ꯅꯦꯟꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯖꯦꯝꯁꯀ ꯉꯥꯟꯕꯒ ꯂꯥꯛꯂꯝꯃꯤ꯫ ꯖꯦꯝꯁ, ꯑꯣꯏ ꯋꯦꯇ꯭ꯔꯦꯁ, ꯆꯥꯅꯕ ꯈꯔ ꯁꯤꯜꯂꯛꯑꯣ꯫ ꯅꯦꯟꯁꯤꯅ, ꯑꯁ ꯇꯟꯖꯥꯁꯤꯗ ꯁꯤꯅ ꯑꯃꯨꯛ ꯀꯥꯏꯗꯒꯤ? ꯑꯁ ꯑꯩꯗꯤꯕꯀꯣ